Manipur Pollution Control Board के Chairman Dr. Usam Devena Luchingba Tim Amana ngasi Thobal District की tongan ba mafam Singda leiba Esing के factory Singda drive Chathakhre drive aduda tongan ba Esing factory Singda की Manipur lengak na thingba thamkhraba half liter की masing yamlaba packaged drinking water kayamaro fagatkhre loinana Slopland Public School Khongjom की campus ta leiba Eastern Lily Industries OPG Private Limited ta masing yamlaba half bottle sing Puthokliba की maralda ngasi dagi Thingjinkhre Manipur Pollution Control Board के Chairman Dr. Usam Devena Luchingduna Assistant Environmental Engineer Bangajit Mahingbam yauna board asigi official sing amadi Thobal Police amasung Khongjom Police की team yauna drive adu chathaki drive aduda Khongjom की Slopland Public School की campus ta leiba Eastern Lily da half bottle की Esing case bag lisingani chahum rom Thingnabadagi chairman की pauktak matung inna khudakta solon sinduna sil tausanki Thobal Ningwambam da leiba packaged drinking water Puthokpam Iraima Wangjing da leiba Laija Esing dasu pack toraba half liter gi Esing bottle amadi pack tawdriba ahangba bottle sing leirambadagi makhataba ain gi oiba action lokhanaba fagatuna potlam sing adu seize toraba matung Thobal Police Station da thamkhre Khongjom PS ki manung chanba tentha da leiba M Enterprises haina mingthonba bottle safam dagi su masing yamlaba half liter gi Esing hanaba bottle amadi Preform bottle sing fagatuna makhataba ain gi oiba action lokhatnaba Khongjom PS da sinaki loinana drive adugi saruk ama oina wangbal da leiba khangembam Priya stone crusher da suchangduna yingsenki panba yabadi chahi asigi March 18 dagi state asida plastic micron 120 gi makhada leiba plastic ki potlam sing amadi liter amagi makhada leiba Esing bottle sing yonba amadi sabada thingba thamle haina lauthokhiba leikrabani Drive aduga mari lainana Pollution Control Board की Chairman Dr. Usam Devena hai miyoiba kunai khakta natana plastic की potlam sing asina aikoi gi akoibagi fibam amadi mahusagi khal kaihallakli potlam sing asina piriba chaitheng kaya asi yenglaga chahi asigi March 18 dagi leingakna micron 120 gi makhada leiba plastic की potlam sing amadi liter amagi makhada leiba Thaknaba Esing package bottle sing yonbada athingba thamkhre adubu hairiba thingba sigi mayokta kanagumba miyoi kharana plastic की potlam sing asi yoli maramasina aikoi gi tungi mirol gi damakta khallaga amadi tungi mirol bu kannaba gi damakta drive asi leptana chatharibani makhadana su state asigi tongan ba mafam singda leptana Chathaduna athingba thamkhraba plastic ki potlam sing asi leptana fagathigani haiki Manipur miyam nasu asigumba athingba thamkhraba plastic ki potlam sing asi makhatana sijinaba amadi yonba lepiyu karigumba board ki maikai digi drive lakpada yolamba thengnarabadi makhoi gi mathakta chap chaba action lawgani leingangna thingkhraba half bottle gi Esing case lisingani chahum rom Eastern Lily saramba asi leingak ki wafambu thawaidabani maramasina Esing bottle lairiba mafam asi thingjinduna makhataba action karamna lokhatsigi haibadu khanaragani haiki mahakna makhatana hai Thobal da lairiba stone crusher amadi brickfield mayam gi manungda wangbal da lairiba khangembam Priya stone crusher da drive chathabada Manipur Pollution Control Board ki certificate fauba yaudana tawramba asi yamna laibak thibani Asigumba Manipur da lairiba ayamba stone crusher amadi brickfield sing leingakta revenue fauba kadana tawningbata tawduna lairi hiram asida su board asina medeng changduna tumgi mirol gi damakta honaragani masida Manipur gi micham miyam nasu mateng pangbiyu haina miyam da appeal tawki yari sum ha bottle ji sari mi bujing ji lo sin jenu aidana aina press conference ama taw matung da 10 days kumba 15 days mo ko matam pijabani tawhiragani yaga dina Kasi ako na ngamjeri sisu ako isari interest nate tungda ho kadaba ako gi Manipur praja mayam gi ako gi tungda la kadaba generation gi aduga environment ji amadu pollution ji kalla bi tungda ko hona jari Khongjom gi adugumba gi Scotland gi manung da leiba Scotland school gi manung da leiba ko Eastern Lily ako gi sing sabum ai batara simba mafam ji tane ko na ngasi rejari base hai bo ako gi ki Eastern Lily ni adugumba Akijing sing sabumjida leiramiba leiba koi half bottle koi gi kanagi India government amasung Manipur government na koi bel tawraba adugumba liter amagi makhada leiba adugumba bottle sing koi adugi batik yamna sida sarga leirme leiba ujik leiba mogi koi gi half bottle ji kyamu yamna yamna kanda 2300
ꯑꯩꯈꯣꯏꯒꯤ ꯄꯦꯀꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯇꯔ ꯄꯦꯀꯦꯖꯤꯡ ꯑꯗꯨꯒ ꯃꯣꯏꯁꯇꯔ ꯂꯣꯟꯕꯤꯒꯤ ꯃꯐꯝꯁꯤ ꯑꯩꯈꯣꯏ ꯁꯤꯜ ꯇꯧꯁꯟꯖꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯟꯅꯖꯒꯦ